US President Donald Trump ki maikei ki songnariba Russia amasung Ukraine yuba landform masi numit nipani ki manungda loshingadabani haibagi oiba deadline adu naksilakpaga loinana Ukraine ki maikei ki Russia ki territory manungda attack chathaba nomagi hengalakli railway station dagi hawraga oil depot kaya ama hauzik lepalitina hit tawrakli matang asi yausilakpada mamangda Zelensky ki maikei ki hanjin Putin ga faminadana wari sananabagi dabakta phongdokiba wafam adu Putin ki maikei ki directly reject tawramba adu hauzikti faminaduna wari sanagani haiba wafam amakhak thorakli wafam asi thorakpa matamna myu ki amagi maikei ki Russian President Vladimir Putin asi Trump ki oiba pressure asida laktuna masigumlaba khongthang asi lokhallaklabra The mighty Russia ni hairiba Iran Israel gumba country natte haina phongdokliba Russia hairiba country asisu US ki pressure da chatlabra US na dictate tawrabra haibigi oiba wahang kaya ama hangnarakli yamna kuina khongthang kaya ama lokhalaba matungda hauzik Russian side gi Vladimir Putin na unaduna famduna wari watai shanaba negotiation gi oiba process asi hauba yaraba ni haibigi oiba signal ama piraklaba matam asida US President Donald Trump ki oina Russia hairiba country sigi maikei digi sanagadoriba wari asida karigumba ceasefire porakpa ngamdragadi US ki maikei kari khongthang lokhatkadabage haibagi oiba wafam asidasu akiba khara adumak ubu fangli reporters singi maikei digi hauzik sanagaduriba wari asida kari gumba Russia gi maikei digi lana si loshilo haiba yaraktaba taragadi kari khongthang lokhatkani haina hangba wahangi pakumoina Trump ki maikei digi Western Bloc ki oina makhoi khwaidagi yamna chawb khulai ama oina ngasi fawba adumak sizinnarakliba economically hit tawba sanction thamjinbagi oiba wafam asi adumak phongdokli tawbatabu sanction thamjiliba asidasu Russia hairiba country asi sanction thaidokpa yamna haibani na kari oirakadabano khangde hairi deadline comes and Russia has not agreed to a ceasefire. Well, there'll be sanctions, but they seem to be pretty good at avoiding sanctions. You know, they're wily characters and they're pretty good at avoiding sanctions. So we'll see what happens. Trump ki maikei digi thakiba deadline adu nakshilakpaga loinana Russia pressure tawnabagi damakta nuclear submarine sing thajinbagi oiba khongthang su leire wakal makha kya gi oiba khongthang sing lokalingai gi matam asida Ukraine gi maikei digi su hautriba matam khara asida Russia gi attack sing asibu defend tawba fawba ngamdana leiroba adu nahungnana Russia da attack chathaba haurakli suicide drone kaya ama sizinaraba matungda Russia gi mafam kaya ama hit tawba haurakli Madugi Manungda hauzik yamna chawba Ukraine gi attack amakhakta Russia gi Sochi hairiba mafam asida leiba yamna chawba oil depot amakhak yamna chawna thugaiba ngamkre matam amada attack tawba ngamludraba Ukraine hairiba country asina nahaunana Russia da attack tawba ngamlakliba asi NATO amasung USA ki maikei di ki landform asibu loshinnabagi damakta mateng asi nahaunana lakba haure haibagi oiba yamna chawba example amani Hauzik lady Trump administration asigi oina landform kaya amada hanjina negotiation da yamna haithoi sing thoire hairiba kangbu khara khangatuna US envoy oina hauzik Russia da chattuna leidiba landform asigi matang da wari watai khara sananabagi damakta khongsanabagi sem saba loikre US envoy Wiskov ki oiba Russia gi khongchat asida Russian President Vladimir Putin unarakani haibagi oiba wafam ama yamna kanna phongdokli chaliba khongchat asi Russia amasung Ukraine gi oiba landform asi loshinnabagi damakta ihan hanboina wari watai shanaba haunabagi oiba khongchat ama khangni haiduna miyoi kya amagi maikei gi phongdokchaba taragasu Russian side gi US envoy na lakpa matamda sanagaduriba wari asi nuclear rhetoric ki oiba wafam asida khaktamak sanagani haiba wafam su thadorakli adubu yingbinasi lakaduriba matam asida sanagaduriba wari sing asida ceasefire gi oiba wafam yaurakada kari karamba condition da lakaduribagi haibasi hairiba khongthang asi Russia gi oina su yamna luba fibam amadadi lakaduribani Ukraine gi luchingbaga faminaduna wari sanaroi haina phongdoklamba Putin gi maikei gi hauzik wari sanaragani haiba wafam asidang phongdorakpa matamda miyui kya amagi maikei gi Russia asi US na dictate tawba haurabra haibagi oiba wafam asi thorglibasini Russia hairiba country asigi oina leiriba makogi citizens sing asi aduki matik yamna kuiba landform asigi awaba se thing kaya ama khanglibani adubu landform asi makoina ngamnabagi damakta soknaribani haiba wafam asiga loina awaba kaya sing asi khanglibani masigumlaba fibam asida USA na hek hairakpaga ceasefire peace deal porakhiba taragadi Russia gi oina leiriba public ki oiba sentiment asi Putin gi lenga ki mathakta yamna yaningdaba kharadi adumak lakadoribani hauzik nakal animaki oina yamna luba fibam amada leiri masigumlaba yamna chirba matam asida nakal amagi maikei digi karigumba weakness khara hek uthokhiba taragadi yengnabagi singi maikei digi suksoi soidana khudong chaba loksilakadoribani
ꯃꯔꯨꯑꯣꯏꯅ ꯁꯥꯟꯅꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯗ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯑꯄꯔ ꯍꯦꯟꯗ ꯂꯩꯕ ꯈꯔ ꯍꯦꯟꯅ ꯗꯣꯃꯤꯅꯦꯠ ꯇꯧꯗꯨꯅ ꯑꯦꯇꯦꯛ ꯇꯧꯕ ꯉꯝꯕꯒꯤ ꯀꯦꯄꯥꯁꯤꯇꯤ ꯂꯩꯕ ꯀꯟꯇ꯭ꯔꯤ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯁꯤꯗ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯀꯟꯗꯤꯁꯟꯁꯤꯡ ꯑꯁꯤ ꯆꯠꯀꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅꯅꯤ US एनबॉय रशियादा चट्टुना वारी सानबा हौरगनी अदुगा लाकदोरिबा मतम असिदा जेलेंस्कीगा पुतिनगा फम्बिनादुना वारी सानबगी ओइबा वाफम असि हेक थोरकपगा यूक्रेनगी माइकेदगी हाथु नंगहौरोइदोबगी मतागुम अदुकी मतिक यामलबा ड्रोनसिंग सिजिन्नदुना रशियागी ऑयल डिपोना चिंगबा मफम कयामदा टारगेट तौदुना हिट तौबा हौगलक्लिबसी US प्रेसिडेंट डोनाल्ड ट्रम्प की माइकेदगी लानफम असि लोसिनबगीदमक्ता थारिबा डेडलाइन असि आगस्ट 8 की ओइबा नुमित असि ओइरमगनी हाइरिबा नुमित असि लानथोक्ट्रिबा फावबदी पुतिनगी माइकेदगी सिसफायरगी ओइबा वाफम असि कैदौनुंगदा फोंदोक्लोय मरमदी हाइरिबा नुमित असि फावबगी ममांगदा रशियागी साइटगी सिसफायरगी ओइबा वाफम असि पुथोक्तुना खनाबा हौखिबा तारगदी US की माइकेदगी थमलक्लिबा प्रेशर US की माइकेदगी थमलक्लिबा वार्निंग अदु कीबदगी रशियागी प्रेसिडेंट असिना रशियागी लेंगा असिना वारी सानबनी हाइबा वाफम असि ओइना माइटी रशियानी हाइरिबा कंट्री असिगी ओइबा सिटीजनसिंग असिगी माइकेदगी मखोइगी लेंगा असिदा उखिगदौरिबनी हाइरिबा वाफम अदु कैदौनुंगदा पुतिन अमसुंग महाकी लेंगाक्तगी सुपाम पामलोय ममांगदा इजराइल अमसुंग इरानगी ओइबा लानफम अदु लोसिनखिबा मतमदा इरानगी माइकेदगिसु एटेक चथहन्दुना इजराइलसु लान माइ बाखिबा इरानसु लान माइ बाखिबा कंट्री अनि महाराव हन्दुना मियाम कया महाराव हन्दुना लानफम लोसिनबगी ओइबा थौदोक एखोइना उख्रबा अदुनी मसिनी लानफमगी ओइना यामना लुबा खोंथांसिंग हौजिनखिबा मतमददी याम लाइबा याय अदुबा हंदोकपा मतमदा लैरिबा लेंगा अदुगी ओइबा मखोइगी स्टैंडिंग पोजीशन अदु येंगदुना लानफम असि लोसिनदबा यादे हौजिक मदुगुमलबा कंडीशन अदु यौरक्ट्रिबा मखै रशिया अमसुंग यूक्रेनगी ओइबा लानफम असिसु पाक लोसिनबा यारोइदोरिबनी मथंगसिना हौजिक मालेम असिगी ओइना ख्वाइदिगी यामना इकोनॉमिकली मपांगल कनबा जाइनानिगी ओइना थेंगनरक्लिबा ट्रेड वार असिगी ओइबा सोल्यूशन अमा अथुबा मतमदा उबा फंगलगनी हाइदुना US की माइकेदगी फोंदोक्ली लाकदोरिबा मतम असिदा अथुबा मतमदा US अमसुंग चाइनागी ओइबा ट्रेड डील अमा साइन तौरगनी हाइदुना US की माइकेदगी थमली हाइरिबा वाफम असि इकुइकुद्रिङैदा स्टॉकहोमदा US की रिप्रेजेंटेटिव अमसुंग चाइनागी रिप्रेजेंटेटिव अनि फमिनदुना ट्रेड की मरमदा नेगोशिएशन चथखिबा अदुगी मदुंगदा फोंदोरक्लिबनी अदुबु हाइरिबा वाफम असि चाइनागी साइटगिदी मदुगुंबा वाफमगी ओइबा कन्फर्मेशन अमता फोंदोरक्ट्री ट्रेड वार असिना हौरक्पा मतमदा नाकल अनिमकी माइकेदगी हंथनबा लेतना मयामना थाजदबा मोंग अमखक्ता 140% 125% यौना टेरिफ असि थमजिनखिबनी अदुबु खोंथांग कयासिंग असि लेरुबा मतुंगदा नाकल अनिमकी ओइना लाकदोरिबा मांगजबसिंग असि येंगदुना US की माइकेदगी चाइनागी मथक्ता 145% टेरिफ थमलंबा अदु हंथदुना 40% खक्तमक थमख्रबनी चाइनागी माइकेदगिसु 125 थमलंबदु हंथदुना 10% खक्तमक थमलबा मतुंगदा हौजी असि नेगोशिएशन की ओइबा प्रोसेस असि मखा चथरक्लिबनी मतांग असिदा चाइना अमसुंग US की ओइबा ट्रेड वार हौदोखिबा असि डोनाल्ड ट्रम्प की माइकेदगिने अदुबु चथखिबा ट्रेड वार अदुदा डोनाल्ड ट्रम्प असि अदुकी मतिक यामना चावबा माइथीबा अमनी हाइदुना एक्सपर्ट कया अमगी माइकेदगी फोंदोकनरी मखोइसिंग अदुगी मनुंगदा ख्वाइदगी यामना मरु ओइबा पॉइंट अमा हाइबा तारगदी हौजिक चाइना हाइरिबा कंट्री असि वेपन की ओइबा AI की ओइबा खुसुखुलाई की ओइबा टेक्नोलॉजी असिदा US की यामना कन्ना कम्पीट तौरक्लिबनी मदुगुमलबा मतम असिदा हाइरिबा खोंथांग अदुदा चाइनाबु नमथदुना थमलमदुना US ना लमजेन असिदा खुमांग चाउसिन खिनबगी ओइबा खोंथांग अमा ओइना US की Nvidia हाइरिबा कंपनी असिगी माइकेदगी पुथोक्लिबा यामना एडवांस ओइबा चिप अदु चाइनादा योनबा थिंगदुना थमलुबा अदु फावबा ट्रम्प की माइकेदगी हंदोखिबा असिदा मियोइ कियामगी माइकेदगी यामना कन्ना यानिंगदबा फोंदोक्ली मदुदी हौजिक लैरिबा चाइना अमसुंग US की ओइबा टेक्नोलॉजी की ओइबा लमजेन असिदा US की माइकेदगी असुकिमति यामना एडवांस ओइबा चिप असि चाइनाना US की कंपिटिटर ओइरे खंगना खंगना अदुमक योलिबा असि डोनाल्ड ट्रम्प की ओइबा यामना चावबा असोनबा अमनी हाइबा वाफम असि यामना कन्ना फोंदोक्तुना क्रिटिसाइज तौनरी